Certificate Yolamba Khutpu Ama Desamna Fagat Kray Board of Secondary Education Manipur Bosem na Loba Class 10 Council of Higher Secondary Education Manipur na Loba Class 11 amadi 12 ke certificate sing Saduna Yolamba Miyoi Khutpu Ama Democratic Student Alliance of Manipur Desamna Fagat Kray Hiram asigi matang da kwa kaithel da leiba desam gi mayai loisang da pangthokhiba paugi mifam amada wangang laduna desam gi Vice President Sital Oinam na hai tha nirom gi mamang da gi miyoi kharana class 10 amadi 12 ki sasinaba certificate sing yonbagi thabak chathare haiba tabada gi lup asina thijinduna lakhibane akaknaba paw ama phangbada gi ngarang dagi makha tana thiba humbagi thabak chathabada sasinaba certificate jolambada chenaba golmai Solomon sahi kunthra ga manga Senapati district ke Wainem village dagi miyoi asi phagat pangam khibane mahakpu wahong pahong chathabada certificate sabagi thabak asida atopa miyoi ahum amagasu chenai haiba khangba ngamlei hairiba miyoi sing adude None da leiba Tengkhongja Higher Secondary School da oza Oiba kamai kauba miyoi ama Kerana kauba miyoi ama amade Jenims manaktagi COVID-19 na maram oiduna laikhidraba miyoi amagani hairi mahakna makhata na phongdorokpagi matungina haujik phawada khutpu asina Class 10 ke certificate ani 11 ke certificate ama amadi 12 ke certificate ani saduna yon khrei hairiba certificate sing asigi class 10 gi oina lupa lising taragani pan amadi 12 ki oina lupa lising kunmanga ki mathakta yolle certificate sing pithok pisin tawgi thabak asina none parking da ayamba tawe certificate laigadaba miyoi singna Aadhar natraga pan card na chingba saktak se ama passport photo amadi selfie khraga numit humni gi manungda certificate adu phanghalli haide Sital na makata na hai khutpu asidagi certificate laikiba miyoi sing wahang pahong sathaba matamda makhoina lairiba certificate sing adu handak Manipur police ke constable khara launaba thorang tawriba sida yaunabani haiba khangba ngamlei khutpu asina piramba sasinaba certificate sing ase bosem amadi kosem na piriba sengba certificate sing asiga chap manaba thengnai loidana certificate sing asida yauriba hologram fauba manaba maramna thawong asida bosem amadi kosem gi staff sing chenaram gadra haibage chauna singnaba lai maram asina thawong asigi matangda bosem na makhata na kupna thijinbaga loinana mara leibasing miya mangda puthoknaba hona khigane ngasi desamna fagalaba golmai Solomon asigi mathakta logi oiba thabak sing laukhatnaba mari lenaba police station da sinakragane amaromda sigumba sasinaba certificate yonbagi thabak asi Manipur da tongan tongan ba miyoi khutpu mari manga na chathare haibagi pausu desamna laire hiram asida su desamna akanba mijeng changlagane masida Manipur lengak amadi mari lenaba department singnasu mateng pangbi haina mahakna makhata na haiki kwa kaithel thogdoke judicial inquiry report phongkhrei haukiba kumja lising maga chamapan marfudra nipan gi August kunga mapan da Manipur police na retired major S Sajaya yauna micham manga kaptuna hatkibagi kunga manga suba ningsing kumon thoram ngarang extrajudicial execution victim family association Manipur amadi human rights alert na sinduna mantri pukri da leiba pahare pakta pangthokre loinana thogdok atugi matangda retired district and session judge Manipur C Upendra na luchingba inquiry commission na chathagiba inquiry report su phongkhrei ningsing kumon thoram asiga mari lenina ipham amadi HRA na khuyek tawduna thadorokpa cherol amana hai riba thogdok asi matamadugi SI Krishna Tombina luchingba kangbu amana Ukhrul district dagi retired major S Saija Nagaland dagi Rukhosele Busobehu Sakesang state adugi Kikheto Sema Nagaland Legislative Assembly gi ex speaker Thenucho Chakesang amadi Kwakaithel dagi hidam budabu Kwakaithel akham leikaida nongmaina kapthakibane thogdok adu da miyoi manga siraga Thenucho Sekesang nongmai maru kaya ama palabasu laibak phabadagi hingauke thogdok asigi matangda chumba langla langjil puthoknabagi pandamda Manipur lengangna retired district and session judge C Upendra na luchingba inquiry commission ama semduna thigatpa hawankhibane thogdok adugi matangda commission asina kupna thigatlaba matungda kumja 1948 gi January 15 da report pikhalakpa ngamkhe adum oinamak logi matungina report adu cabinet natraga assembly session da puthokadabani haiba wafam laidabasu puthokna lairi masigi mathakta report asi puthoknaba miyoi khujok kharagi maikaidagi RTI thaduna honarabasu kanaba phangdana lairakhibane ningsingba yabadi hairiba thogdok asi yauna atopa sasinaba nongmai kapnabagi thogdok ni haiba thogdok kuntraga nipan ga loinana kumja 2017 gi July 13 da Supreme Court ki yathang matungina CBI na investigation chathaba haukhibane kumja 2020 gi June kunmanga da CBI na final report pirakhi amadi thogdok asida SI Krishna Tombe amadi atopa personnel manga gi mathakta IPC section 302 read with 32 gi makhada
चार्ज तौखिबनी अदुम ओइनमक लेंगाकी माइकैदगी CRPC की सेक्शन 197 के मखादा पीगदबा प्रोसिक्यूशन सैंक्शन अदुगी अयाबा पिरक्तबा मरमना केस असी चही अमा हेना मखा चथबा ngamdana लेरे चैरक असिदा चही असिगी अगस्त 15 CBI की माइकैदगी सप्लीमेंटरी चार्जशीट थांगलखरे मरम असिना कुमजा 2017 के इलेक्शन दा BJP ना फेक एनकाउंटर की थौदोकसिंग लोइसिनगनी हाइना थमखिबा थाजबसिंग अदु थबक तो ओंथोकपियु हाइना सेरोल अदुना मखा ताना हाइदे थौरम अदुगा मरी लेनना एक्स्ट्रा जुडिशियल एग्जीक्यूशन विक्टिम फैमिलीज मणिपुर इवम की प्रेसिडेंट रेणु तखेलंबम की माइकैदगी मणिपुर पुलिस ना अचुम अरान येंगदना इंडियन आर्मी दा थबक तौरंबा मेजर अमा याउना मिचम मंगा कापथखिबगी थवोंग अदु तसेंगनमक लाइबक थीबा अमदि मियोइबगी हक मांगहनबगी थवोंगने थौदोक अदु थोकिबा चही कुलुमदोय हेलबसु हौजिक फाउबा अचुंबा पुथोक्तुना मरा लैबा मियोइसिंग चैराक फंगनबा लैत्रे मसिना लाइबक थीबा थौदोक अदुदा लैखिद्रबसिंगी इमुंगदा अचुंबा अदु उबा फंगलरोइद्रा हाइबगी नुंगनांगबा फाउनरे हाइना फोंदोखि कैथेल संगबा चौकीदारदा अकी अखंग पिरंबा यामना कन्ना कंडेम तौख्रे इम्फाल ईस्ट डिस्ट्रिक्ट के अंध्र PS के मनुंग चनबा ngarian sani golai gi ima lairimbi kaithel sangliba chowkidar da sakhangdaba miyoi kharana aki akhang piramba taraina laude mari lainaba singna thigat pi yu haina potpham phambi loitongbam jamuna na lainga ki pungning singsilakle wafam asi ngarang ima lairimbi kaithel da pangthoki ba pawgi mifam amada jamuna na phongdokibane mahakna hai tha asigi kuntaret ki numidang pung 9 lom tarakpada ben amada miyoi mari manga laklaga chowkidar da fazata bo hai wata sizinaduna aki akhang piramme हाइरिबा मियोइसिंग अदुना था असिगी तरागा मंगादा मफम मसिदा थोकिबा लाइबक थीबा थौदोका मरी लैनबा वाफम कयासु थमलखे लोइसिन खरबा थौदोक अमदा युमफम ओइरगा लैता लाइरा तांजरीबा पोटफम फंबिसिंग अमदि चौकीदारदा की अखंग पीबा सि मखाताना तौबिगनो करिगुंबा मखाताना सिगुंबा थौंग असि तौरकलबदि मसिदा थोरकपा अफफतगी टेक्साक अकी अखंग पीरिबा मसा मसाना पुजगदबनि हाइबा वाफमसु थमलखे जमुनाना मखाताना हाइ थौंग असि तराइना लौफम थोकते मरी लैनबा अथॉरिटी नसु अथुबदा मिजंग चंगबिदुना मरा लैबा सिंगे मथक्ते एक्शन लौखटपियु हाइनसु मरी लैनबसिंगी पुकनिंग चिंगसिलकले मसागे एसीगी लैरक फाउबसुना खंग्रिबसिंगना बोट लेपकनी हाइना थोरकलिबसि लाइबक थीबने कैसामथोंग एसीदा लैरिबा लैरकसिंग सुना खंगदबा मियोइ कयाना सेल खक्तना मिखल थेंगनगनी हाइना थोरकलिबसि लाइबक थीबनी हाइना एसी असिगी हानगी मिरेप आरके शिवचंद्रन फोंदोखरे वाफम असे ngarang kwa kaithel लैबा महाकी मयुमदा पांगथोखिबा मिखलगी कैंपेन हौदोखिबगी थौरमदा आरके शिवचंद्रन फोंदोखिबने महाकना मखाताना हाई कैसामथोंग एसीदा कैंडिडेट ओइगनी हाइना नौना थोरकलिबसिंगना सेल येलिबा आंगांग मिंग चलिबासि मिखल लोरबा मतुंगदसु तौबिगदौरिबरा तौरोइदबा ओइरबदि हौजिक्तगी लेपियु एसी असिगी मियाम अदुक हाकना पंगबम योइ नत्ते मामांगदा स्टेट असिगी CM याउना इकाई खुमननिंगाई ओइबा पॉलिटिकल लुचिंगबा कया पुथोकपा एसी सिंगी मनुंगदा कैसामथोंग एसी सु अमने असिगुंबा एसी असिदा नौना मिरेप ओइगनी हाइना चोंथोरकलिबा मियोइसिंगना असिगुंबा फत्तबा चनबी संदोरकपा लाइबक थीबने लाकदोरिबा मिखल असिदा एसी असिगी ओइना BJP की टिकेट फंगनी हाइबसि चादा चामा थाजबा लई चही असुक सांगना मियामगी थबक तौरकपा काउथोकलगा नौना थोरकपा कैंडिडेट सिंगना सेल येनबदा लुपखिबा असि लाइबक थीबने एसी दा हौजिक नौना कैंडिडेट ओइगनी हाइना थोरकलिबा मियोइसिंग कैसामथोंगी लैरक सुना खंगबा यावरमलबदि बोट लेपा तोकपीगे असिगुंबा खंगदबा मियोइ कयाना बोट लेपकनी हाइना थोरकले असिगुंबा मियोइसिंग असिदगी मियामना सेल लौरबदि काइदे अदुबु बोटति थबक तौबा मियोइदा पीबियु मियामना तोंगा संदोकपा थाजबिगनु सेलदा फमदुना लैरगा टिकेट फंगनी हाइना लाउरिबसिंगदा थाजबिगनु हाइनसु महाकना मखाताना फोंदोखि अरोइबदा ताबिरिबा पुमनमकपु थागतजरी।